Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk lobirasi Natheikhraba Echel 13 suba tangkak Thoibisana ozana takliba parado thawai yauna tajaramba do takidre wakhalda nungaitaba haibado oire nungaitaba henmandana mitki pisu sintharakle lona kana khangandana mapido taithoi asumna tuition adusu loire Satra singdo matang thokre Thoibisana mana family ba bench da adumak lengdana family Ruhansu Thoibisana family ba bench manaktu da changsilaktuna nakanda leptuna Kari toroge Thoibisana peri hayeng na loire ko ibani unaba Ruhana kari haibaduna nangdi nungsidabanina karimta khanglam loye Ruhan nang sidi adugi oire unadrasu ibani phone da pau phone duisidi Thoibisana na amuk adu oirasu manade Ruhan lao those thengzile Thoibisana ai adum lehorasira khangde nangna du lehoraga mina phabigradi aidi mangjaredana laose halaseba Thoibisana na amuk ado hayeng last day sidi aigi tungda famlaktoini ko ek phamdraba aidi yaro haisini Ruhan nangi marai sideba ko lao chalo semi Ruhan Thoibisana gi makhutto haifet chingi makhoi ani sutholagle mapanda mamana bisingdo ngaiduna leirami Thoibisana ngasidi Ruhan gi matung inaduna chatpado tauraroi ge khale Thoibisana ekhoi lehorage nang adum chatkro Magi mataw aduda Ruhan nungaitraduna yaro nakhoiga parking for wari sanadoini sauranoba nang ek changraba aidi sauni is nangbu ningai tobuga hebra asumna Ruhansu gari nga heuri nupi singdo hostel changkhre hostel yorakpaga mana tawgadaba singdo tawri mamanabi mayamadudi wari sanari Thoibisana di tuition halakpadagi famungda mangduna leiri hostel dusu warden leite mayum jatke haiduna magi phone do puthoraktuna Ruhan da message thai yaudribo Ruhan su message halei yaudri gari tongi kaidorige nangbo airo phamiye ado hayo kona hairage yaro kona haiba hayeng tuition kan talak piyo ibani wari sanase yabra Ruhan Thoibisana gi mataw aduda nokli hoi ado ayum yoreba ngahak leraga tharake ko nangsu kari no toksiluro hoi Ruhan su Thoibisana ngasai gi mataw aduda yamna nungaitri masu magi mataw aduna hene nusirakli Ruhan mayumda yoraduna chak charaga larik paba hawi Larik to mamangda thamaga message iri kaidorige Thoibisana su message lakpagi phone da screen ngalakpa duda message hali airo lariki mamangda family nangdi aisu ado nang hayeng school chalurano aisu chalarorige ibani unase yaroidro hoi unase aisu haige toramini ado tuition loirena ibu se yarese adumaina hainoba khangde ngasi se yam kapningi kaigi kapningi no hayeng na loire ko ibani unaba hayeng se yamna yo haningdre di dangdi ai khanbi da banina kari su khalam loine khalina kari khaliba mayam khali ado aidi ngasi di larika tawroi kaigi nanga wari sanai sidi is aisu pararoi dudi nokfe tawraga message thanari magi mawong ado mamanabi mari aduna yengnaraga nokli hayengdagidi tuition lorani nungaijare nungai balairi akhoi angawbise senadore aidi nungai jecho aduni angawbi senadore haisi numit adugi ahingdo Ruhan ga Thoibisana ga wari sana nonganba khangawdri nongalaga
mayam ayuki tuition chatnakibana chatkre chattaba khaina lairik panaba tawduna laikre thoibi sanasu lairik pari lairik paba loiraga school chatnaba amuk mayam du losinakre school su chatkre thoibi sanadi famungde hiptuna ruhan ga message thanari ngasidi nang yam uninge aisu uninge horen natung inarak lisira khangde kaigi nang adu muning laga leiri ada horen di photo ma kapsiko kanagi karigi photo ibani horen kamina se haiba tale ikai yaro ikai baga kamina seba tale tale ngamjararoi ngamde yaroi nupa thokta tawnu thoibi sanadi ruhan tale ngamoi haina hairakpa duda pukning hena hena nungsirakle mapi do taithokna message sali asumna pung ahuma khai tarakpada thoibi sana tuition chatnaba loisile ngasidi makoigi school adusu ngantana suti tharaktuna thoibi sanana namdana mamanabi singdo tuition mafamda purakli ruhan su hana ngairaga leramle thoibi sana ruhan gi masaktu urubada hena hena nungsirakli nungsibe henman kibana pisu tarakli mamanabi sing aduna tawraga makoi kanamta udaba mafamda ruhan ga thoibi sanaga wari sanaba do sangli noina manabi singse phaihe phabani noi friend sing sisu pharisidi ada ai unadre haiduna nang atopa nupi koibadi tawnu ko adudi nangna tawde natro ha taningde adi wado harakano adudi aingonda su harakano ado photo kapsiba talhe adudi yaro talle haiba yaroi ngasina loire unaba aduna thoibi sana peri yaroi haiba kapmina se haibane magi matawa duda nungaitraduna nofe tawna kaplusi lao mamanabising kauduna makoi photo kapli amana ama paraga photo kapli selfie su kapi tuition matam oiraduna tuition da changnarakli thoibi sana tuition changlagumse kaigino peri ibani changlagumse wari sana seba aroibani nungaiti farewell su tawni haiduni mayam punna harau loisinse haido as adudi nangai tungda famlak tawba noina manaba singa hoine lao changlasi moyani tungta mangta changminarei mamanaba singduga loinana thoibi sanana haibagi matung ina ngasidi moigi matungda fami aroiba numit oibanina oza dusu magi loisindoiba topic mate khara du loisinkhre aduga oza syllabus cover tawre noina khangdaba leirasu adum anytime da laklaga hangba yagani ko ado ngasidi nangi haijaba talent dance oigera isai oigera sakningba leirasu sakpa yagani ko mayamdu aroiba numitni haiduna marang tawri masagi haijabi kaya su unari ruhan ga thoibi sanagadi amata yaudre tumina famduna leiri ngihak leiraba matung mayam awa pothaba oina refreshment gi achapot yalei ruhan gi thunglakpa achapot saruktu thoibi sanado oina pithoki thoibi sanasu magi achapot saruktu ruhan de langsilai adubu mamanaba puklawba singduna laktuna chathok pikre premi nupa se khradi hongle he minana amuk nungsibe power sisu kalida ko ningo hauna sani nupi se waga lon kidre premi na amuk haire charo dana achapot mina biraklido thoibi sana charoi ko thamjindoina heyengbo mina o leina se loire dana sidia asomdasu amar kori toroge sum tumin leiduna jos o hayengdei unaba fanglaroi haiduda thamoi laiman oiriba malemna nupi su nupa su full stop ta laikre ngasidi ruhana amukum lei taningdi amta tumin leyo chinsingdo tumin amta leyo ho tumin leibda waraklaba khoidi malem asingbaidi mayamgu unararoi khanbada nungaitabana lore noidi school su puli
ꯑꯩꯗꯤ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯗꯦ ꯊꯦꯡꯅꯗꯣꯏꯁꯤꯗꯤ ꯑꯗꯣ ꯀꯥꯎꯅꯔꯣꯏꯁꯤꯀꯣ ꯅꯪꯇꯕꯨ ꯀꯥꯎꯅꯨ ꯑꯩꯈꯣꯏꯗꯤ ꯀꯥꯎꯕꯤꯔꯣꯏ ꯃꯌꯥꯝꯗꯣ ꯋꯥꯊꯤ ꯇꯧꯅꯔꯒ ꯅꯣꯛꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯁꯨ ꯌꯥꯗꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯈꯤ ꯊꯣꯏꯕꯤꯁꯅꯥ ꯑꯁ ꯅꯨꯃꯤꯠ ꯅꯪꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤ ꯇꯧꯔꯒꯦ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯌꯦꯡꯅꯤꯡꯂꯤꯕ ꯃꯍꯥꯛꯄꯨ ꯄꯦꯟꯅ ꯑꯝꯇꯗꯤ ꯌꯦꯡꯖꯍꯧꯒꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯣꯛꯂꯤ ꯃꯥꯁꯦ ꯎꯅꯤꯡꯂꯛꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯐꯣꯇꯣꯁꯤꯡꯗꯨꯗ ꯌꯦꯡꯂꯣ ꯍ ꯑꯗꯨꯅꯗꯤ ꯄꯦꯜꯂꯣꯏꯅꯦ ꯍꯣ ꯑꯗꯨꯗꯤ ꯀꯣꯛ ꯆꯦꯟꯈ꯭ꯔꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤ ꯏꯔꯥꯡꯁꯦ ꯌꯦꯡꯉꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯕꯨ ꯊꯣꯛꯎꯔꯁꯤꯔꯅꯦ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯦ ꯁꯨꯝ ꯁꯨꯝ ꯀꯤꯁꯜꯂꯦ ꯅꯨꯄꯤ ꯑꯃꯒꯤ ꯏꯁꯧꯗ ꯀꯔꯤ ꯆꯦꯅꯦꯜꯅꯣ ꯑꯗꯨꯅ ꯑꯁꯨꯝꯅ ꯐꯤꯌꯔꯋꯦꯜꯁꯨ ꯂꯣꯏꯔꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯊꯣꯛꯈ꯭ꯔꯦ ꯁꯥꯇ꯭ꯔ ꯃꯊꯪ ꯃꯊꯪ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯊꯣꯏꯕꯤꯁꯅꯥꯗꯤ ꯍꯦꯟꯅ ꯋꯥꯔꯛꯂꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯔꯨꯍꯥꯟꯒ ꯊꯣꯏꯕꯤꯁꯅꯥꯒ ꯂꯩꯍꯧꯔꯤ ꯀꯔꯤ ꯇꯧꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯂꯒ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯏꯕꯥꯅꯤ ꯍꯌꯦꯡꯗꯒꯤ ꯎꯅꯔꯔꯣꯏꯀꯣ ꯎꯅꯗ꯭ꯔꯁꯨ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯤꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯑꯃꯨꯛ ꯑꯗꯨꯁꯨ ꯃꯥꯟꯅꯗꯦ ꯑꯗꯣ ꯅꯪ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ ꯉꯥꯎꯁꯤꯟꯅꯕꯒꯤ ꯄꯥꯎꯒ ꯇꯥꯔꯗꯤ ꯅꯪ ꯍꯣꯏꯕ ꯉꯥꯎꯁꯤꯟꯅꯔꯣꯏꯕ ꯑꯗꯣ ꯍꯥꯏꯌꯨ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯒꯦꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯟꯅꯔꯛꯂꯣ ꯑꯗꯣ ꯊꯦꯡꯉꯦ ꯃꯣꯏ ꯉꯥꯏꯕꯗ ꯋꯥꯔꯝꯂꯅꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯇꯜꯂꯦ ꯍꯥꯏꯕ ꯂꯩꯈꯤꯁꯦ ꯁꯦ ꯐꯔꯛ ꯇꯧꯅꯨꯁꯦ ꯄꯨꯡ 4:30 ꯇꯥꯔꯦ ꯂꯥꯛꯑꯣꯕ ꯉꯥꯏꯍꯥꯛꯀ ꯂꯩꯈꯤꯁꯦꯕ ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤ ꯄꯨꯡ 5 ꯇꯥꯔꯛꯂꯤ ꯊꯣꯏꯕꯤꯁꯅꯥ ꯍꯟꯅꯤꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯏ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯗꯤ ꯆꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯍꯜꯂꯛꯏ ꯔꯨꯍꯥꯟꯁꯨ ꯊꯣꯏꯕꯤꯁꯅꯥ ꯎꯔꯔꯣꯏ ꯈꯟꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯜꯂꯛꯏ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯦꯗ ꯁꯤꯈꯤꯕꯁꯤ ꯃꯉꯥꯏꯅꯦ ꯌꯥꯔꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯤꯉꯩꯁꯤꯗ ꯅꯪꯉꯣꯟꯗ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤ ꯍꯣ ꯑꯩꯒ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯔꯛꯂꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅ ꯔꯨꯍꯥꯟꯁꯨ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯌꯥꯏꯃꯁꯨ ꯔꯨꯍꯥꯟꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯌꯥꯏꯃ ꯏꯕꯨꯡꯉꯣ ꯔꯨꯍꯥꯟꯅ ꯕꯕꯥ ꯀ꯭ꯂꯥꯁ 12 ꯀꯥꯕꯒ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯅꯕ ꯇꯧꯁꯤꯀꯣ ꯏꯄꯥꯅ ꯀ꯭ꯂꯥꯁ 12 ꯁꯤꯗꯤ ꯀꯟꯅ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯣꯏ ꯕꯕꯥ ꯐꯔꯦ ꯂꯥꯏꯔꯤꯛꯇꯣ ꯄꯥꯖꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯔꯨꯍꯥꯟ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯅꯥ ꯔꯨꯍꯥꯟꯗ ꯄꯤꯅꯕ ꯆꯤꯊꯤ ꯏꯔꯤ ꯑꯗꯨꯒ ꯔꯦꯖꯤꯅꯥ ꯁꯦ ꯃꯉꯣꯟꯗ ꯈꯔ ꯄꯤꯕꯤꯌꯣ ꯍꯣꯏ ꯄꯤꯒꯦ ꯃꯈꯣꯏ ꯂꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯔꯦꯖꯤꯅꯥꯅ ꯔꯨꯍꯥꯟꯒ ꯊꯣꯏꯕꯤꯁꯅꯥꯒꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯑꯁꯨꯝ ꯍꯧꯈꯤ ꯍꯥꯏꯅ ꯀ꯭ꯂꯥꯁ 12ꯁꯨ ꯀꯥꯔꯛꯂꯦ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗꯒꯤꯗꯤ ꯔꯨꯍꯥꯟꯁꯨ ꯁ꯭ꯀꯨꯜꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯦ ꯇ꯭ꯌꯨꯁꯟꯁꯨ ꯍꯣꯁꯇꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯔꯨꯍꯥꯟꯗꯤ ꯐꯣꯟꯁꯨ ꯄꯨꯗ꯭ꯔꯦ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯑꯗꯨꯗ ꯆꯤꯊꯤ ꯑꯣꯏꯅ ꯄꯤꯅꯔꯤ ꯊꯣꯏꯕꯤꯁꯅꯥ ꯔꯨꯍꯥꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯗ ꯍꯦꯟꯅ ꯋꯥꯔꯛꯂꯤ ꯑꯗꯨꯕꯨ ꯆꯤꯊꯤ ꯄꯤꯅꯕꯅꯤꯅ ꯈꯔ ꯐꯩ ꯔꯦꯖꯤꯅꯥ ꯔꯨꯍꯥꯟꯕꯨ ꯀꯧꯊꯣꯛꯇꯨꯅ ꯆꯤꯊꯤ ꯄꯤꯔꯤ ꯔꯨꯍꯥꯟ ꯆꯤꯊꯤꯗꯣ ꯊꯨꯅ ꯂꯧꯔꯒ ꯆꯤꯊꯤꯗꯣ ꯄꯥꯒꯦꯅ ꯇꯧꯔꯤꯀꯥꯟꯗ ꯕꯦꯜ ꯇꯥꯔꯛꯂꯤ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯔꯒ ꯁꯨꯇꯤ ꯊꯥꯔꯛꯂꯤ ꯍꯣꯁꯇꯦꯜ ꯌꯧꯔꯛꯄꯒ ꯆꯤꯊꯤꯗꯣ ꯄꯥꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇ꯭ꯌꯨꯁꯟ ꯇꯧꯗꯣꯏ ꯇꯧꯔꯕꯗꯨꯗ ꯇ꯭ꯌꯨꯁꯟꯗꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯇ꯭ꯌꯨꯁꯟ ꯂꯣꯏꯔꯒ ꯆꯤꯊꯤꯗꯣ ꯄꯨꯊꯣꯛꯇꯨꯅ ꯄꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯔꯤꯛ ꯄꯥꯎꯀꯣ ꯅꯪ ꯎꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯑꯗꯣ ꯅꯪ ꯅꯃꯤꯠꯇꯣ ꯆꯣꯏꯒꯅꯨꯀꯣ ꯌꯨꯝꯗ ꯍꯜꯂꯛꯄꯗ FBꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯔꯛꯑꯝꯃꯨ ꯃꯤꯁ ꯌꯨ ꯆꯤꯊꯤꯗꯣ ꯄꯥꯕ ꯂꯣꯏꯔꯒ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯏꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯌꯦꯡꯂꯛꯂꯒ ꯅꯣꯛꯂꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯃꯨꯕꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ ꯇꯣꯝꯊꯤꯟꯁꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯥꯋꯦꯜꯗꯣ ꯃꯀꯣꯛꯇ ꯀꯨꯞꯁꯤꯜꯂꯒ ꯍꯥꯏꯔꯤ ꯀꯔꯤꯒꯤ ꯋꯥꯔꯤꯕ ꯏꯁꯥꯕꯤ ꯅꯁꯥꯕꯤ ꯂꯥꯛꯂꯦ ꯋꯥꯕꯗꯣ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯗꯨꯅ
Reginada chithi reply do pigre. Thoibi Sananasu adu mangai chithi do paraga nokchari. Chithi do amuk reply iri. Ruhan Friday khudingi mayumda hali. Mayumda yoraduna FB da message mayam thari. Asumna class 12 adusu loisinkre. Exam loibaga makhoi loina mayumda halai. Ruhan mayum yorakpaga Thoibi Sanada message thai. Thoibi Sanasu mayum yorakpaga pothaba matamni. Phamungda hiptuna leiri. Phone aduda isai kitang piktak tharaduna isai tari. Message lakpagi makhol tabada uishillamba mamito pangtholai. Aduga message tu yengli. Nungaribo nungsibi. Thoibi Sana Ruhana message tharakpa aduda harauna message ado handabida phone oina taksili. Ruhan su pairakle adum. Hello. Thoibi Sana Ruhan gi makhol tabada mapukning nungshiraktuna pirang chenthare. Ngehak su kaplure. Ruhan su tawfam khangde nokfe tongna leiri. Kaudi kaudri boire. Kamaina kaudunyo nangbo. Nangi voice tabase yam nungsiye. Adubudi nangi nupini dana. Ado unase hayeng nang yamna uningi. Hoi, aisu uningi. Ado kaida unase aino. Aikhoi garden da unasi ko. Hoi hoi. Asumna numit ado haukre. Ruhan exam loirabanina pung 6 taraba fawba tumli. Thoibi Sanadi haugaladuna thabak tawruraga magi kada changsilaktuna message thai. Ruhan di phone silent thamaga tumabanina message lakpasu khangdre. Pung 6 makhai tarakpada miss call ga message mayam leramba duda Ruhan su call back taksili. Ruhan hakam wa khalaga. Hello. Thoibi Sana. Hello. Tum haugatribo? Haugatri. Nongdi. Aidi haugale. Ado thingi haugalo. Haugatkiroi. Tumkini. Is pungse 6 makhai tare haiba. Taraga kaidorogi thabaksu leite tumkini haisini. Hoi hoi tumo. Ado hayeng wai ai tum haudokpidora. Haudokpidoni. Ahanba haudokpada haugalo yadradi adum ising haijale hairi. Aya mai nupada sumainga hai. Seba haugaloba. Oi haugalageba. Ado hairamoba. Kari haidunu? As Shimo hainara lekidro. Khangde thamme. Ngaiko. Karino? Se hairamoba. Ruhan yareba. Kariba hujikida. Ruhan haiba. Ruhan gaina minga sekatana. Adudi kai kau haiba. Dana kauro. Kauro he. Da kaudri fau aidi. Hoise nangna bo hairadi kaurage se. Ado pakti pawi yamna. Pakni ba seba kauro. Dada. Wow. Itu se kaknung nungsireida. Ado thamagi haugaloko dada. Haugalage. Nasu machanupagi kada haudokpa changrei. Ibungo nangbu thengi haugalone. Napana thabak khara tawse yawminaruchone. Hoima haugalage. Thoibi Sana nasna haibdo tari. Nasu chatkre. Ruhan phone da amuk pairi. Tabra ai thamage haugalage ko. Ado hairo. Horen pung kya da laktoino? Horen se pung ama da idea roke. Hoi yaye. Phone thamkraba matung Ruhan su hogale. Brush tawba loiraga ising thaga yaimana tawriba thabak tu yaksili. Yaimado makok ngaure. Baba kari torage? Kok se ngawine. Ba adude ai to horage. Baba pothabiro. Yani ai adum yauge. Yaima masado ngamlaktrasu adum thabak tu tawminari. Masado nungaitabana dilori. Ngamdrabada imungda changlakhi. Ruhan su thabak loisilaga imungda changlaktuna iruzaraga pothari. Yaima famungda hiplaga leiba aduda. Moiba kari tawrage? Kaisu tawdeda. Aigi kok ngawbido adu haureini. Aigi hidak ama leibado amukta puro chasingi.
ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅ ꯄꯣꯊꯥꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯔꯨꯍꯥꯟꯗꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯤ ꯁꯨꯔꯖꯇ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯄꯤ ꯎꯅꯕ ꯆꯠꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯁꯨꯔꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯏ ꯑꯗꯨꯗꯤ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯆꯠꯂꯁꯦ ꯉꯟꯃꯟꯗ꯭ꯔꯣ ꯉꯟꯕꯅ ꯐꯠꯇ꯭ꯔꯣ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯅꯪꯒꯤꯁꯦ ꯎꯗꯕ ꯀꯨꯏꯕꯗꯨꯗ उनिंग्लक्ꯄ ꯃꯥꯜꯂꯤꯗ ꯌꯥꯔꯦꯍꯦ ꯅꯪꯁꯨ उनिंग्लꯝꯅꯤ ꯑꯩꯒꯤꯔꯣ ꯑꯗꯨꯝ ꯎꯅꯔꯒ ꯂꯩꯔꯦ ꯑꯩꯒꯤꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯍꯦꯔꯣꯏꯟꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯌꯦ ꯃꯣꯏ ꯃꯥꯕꯣꯛꯈꯣꯏꯗ ꯉꯔꯥꯡꯗꯒꯤ ꯂꯥꯛꯏ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ ꯎꯅꯔꯤꯕ ꯉꯔꯥꯡ ꯈꯛꯇ ꯂꯥꯛꯑꯒ ꯃꯁꯤꯡ ꯊꯤꯉꯝꯗꯦ ꯀꯥꯏꯅ ꯂꯩꯕ ꯀꯨꯏꯌꯦ ꯍꯥꯏꯌꯦ ꯑꯩ ꯐꯥꯎ ꯈꯪꯗꯦ ꯉꯔꯥꯡ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏꯅꯤ ꯑꯣ ꯊꯣꯏꯕꯤꯁꯅꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯔꯨꯍꯥꯟ ꯋꯦꯇꯤꯡ ꯂꯩꯔꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕ ꯐꯥꯎꯕ ꯋꯦꯇꯤꯡ ꯂꯩꯔꯤ ꯀꯩꯅꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯔꯨꯍꯥꯟ ꯕꯥꯏ ꯑꯩ ꯊꯝꯃꯒꯦ ꯑꯩꯈꯣꯏ ꯑꯃꯗꯨꯒꯤ ꯋꯦꯇꯤꯡ 2-3 ꯁꯨꯔꯦ ꯑꯃꯨꯛ ꯏꯁꯧ ꯇꯧꯔꯛꯂꯅꯤ ꯍꯣꯏ ꯍꯣꯏ ꯅꯨꯄꯤ ꯁꯥꯎꯗꯅꯕ ꯇꯧꯀꯣ ꯊꯦꯝꯃꯨ ꯊꯦꯝꯃꯨ ꯁꯨꯔꯖꯁꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯝꯈ꯭ꯔꯦ ꯔꯨꯍꯥꯟ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯅꯥꯗꯤ ꯄꯩꯔꯤ ꯀꯅꯥꯒ ꯋꯥꯔꯤ ꯇꯧꯔꯤꯅꯣꯕ ꯄꯥꯏꯔꯣꯏ ꯅꯨꯡꯁꯤꯗꯦ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯛꯏ ꯍꯟꯗꯛꯇꯤ ꯐꯣꯟ ꯄꯥꯏꯔꯛꯏ ꯍꯜꯂꯣ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯅꯇꯨ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯕ ꯏꯁ ꯅꯪꯒꯤ ꯏꯁꯧꯁꯤꯗꯤ ꯁꯦꯕ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯋꯦꯇꯤꯡ ꯂꯩꯔꯤꯗꯣ ꯀꯅꯥꯅꯣ ꯁꯨꯔꯖꯅꯤ ꯁꯨꯔꯖ ꯍꯥꯏꯗꯤ ꯑꯁ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯟ ꯇꯧꯃꯤꯟꯅꯕꯗꯣ ꯃꯥꯗꯤ ꯀꯩꯒꯤ ꯇꯧꯔꯛꯏꯅꯣ ꯍꯣꯔꯦꯟ ꯃꯥꯒꯅꯤ ꯅꯪ ꯎꯅꯕ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒꯤ ꯄꯨꯡ ꯀꯌꯥꯗ ꯆꯠꯁꯤꯒꯦꯅ ꯍꯥꯏꯅꯔꯤꯕ ꯑꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄꯒ ꯃꯥꯜꯂꯨꯔꯦ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯨꯄꯤꯗꯣ ꯃꯁꯝ ꯐꯣꯏꯔꯦ ꯑꯩ ꯅꯨꯄꯤꯁꯦ ꯄꯥꯎꯔ ꯌꯥꯝ ꯄꯥꯏꯕ ꯖꯥꯠꯅꯤꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯗꯣꯗ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯣ ꯅꯪꯁꯨ ꯊꯕꯛꯇꯣ ꯀꯩꯀꯩꯅꯣ ꯇꯧꯔꯨꯔꯣ ꯍꯣꯔꯦꯟ ꯂꯥꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯛꯀꯦ ꯕꯕꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯥꯏ ꯍꯥꯏꯍꯧꯕꯅꯤ ꯑꯝꯇ ꯍꯪꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯊꯝꯃꯒꯦ ꯗꯗꯥ ꯂꯚ ꯌꯨ ꯂꯚ ꯌꯨ ꯇꯨ ꯔꯨꯍꯥꯟꯁꯨ ꯐꯣꯟꯗꯣ ꯊꯝꯂꯒ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯌꯥꯏꯃꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯕꯕꯥ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯐꯔꯕꯣ ꯈꯔ ꯐꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯗꯣꯛꯇꯔꯗ ꯑꯝꯇ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯆꯪꯂꯛꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯁꯨꯔꯖꯁꯨ ꯔꯨꯍꯥꯟ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯀꯛꯆꯤꯡ ꯒꯥꯔꯗꯦꯟꯗ ꯂꯥꯛꯃꯤꯟꯅꯔꯦ ꯊꯣꯏꯕꯤꯁꯅꯥꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯈꯔ ꯆꯝꯇꯛ ꯀꯦꯔꯤ ꯉꯁꯤꯗꯤ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯂꯤ ꯃꯁꯝ ꯑꯗꯨꯁꯨ ꯊꯥꯗꯣꯛꯂꯤ ꯔꯨꯍꯥꯟꯅ ꯃꯁꯝ ꯈꯥꯛꯑꯣ ꯍꯥꯏꯕꯅꯤꯅ ꯃꯥꯁꯨ ꯔꯨꯍꯥꯟꯅ ꯄꯥꯝꯖꯕꯗꯣ ꯇꯧꯔꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯇꯧꯔꯒ ꯒꯥꯔꯗꯦꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯔꯨꯍꯥꯟ ꯍꯣꯏ ꯍꯥꯟꯅ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯆꯪꯂꯝꯂꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯇꯤꯀꯦꯠ ꯀꯛꯇꯨꯅ ꯆꯪꯂꯛꯏ ꯊꯣꯏꯕꯤꯁꯅꯥ ꯔꯨꯍꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯔꯨꯍꯥꯟꯗꯤ ꯊꯣꯏꯕꯤꯁꯅꯥ ꯎꯕꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯁꯨꯔꯖ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯀꯩꯅꯣ ꯑꯃꯁꯤꯅ ꯇꯧꯔꯤꯁꯤꯅ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯇꯧꯔꯨꯔꯣ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ ꯍꯣꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯍꯣꯏ ꯔꯨꯍꯥꯟꯒ ꯊꯣꯏꯕꯤꯁꯅꯥꯒ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯐꯅꯦꯛꯀ ꯁꯦꯠꯂꯤ ꯑꯗꯣ ꯅꯪꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅ ꯑꯩ ꯐꯖꯕ ꯍꯥꯏꯁꯦ ꯅꯪꯒꯤ ꯃꯥꯏ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯗꯕꯁꯦ ꯑꯩꯗꯤ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯎꯗꯕꯗ ꯅꯪꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯝꯃꯣꯏ ꯋꯥꯕꯩ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯪ ꯎꯅꯕ ꯂꯥꯛꯏꯁꯦ ꯑꯗꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯉꯁꯤꯗꯤ ꯆꯤꯀꯟ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏꯌꯦ ꯅꯣꯏꯒꯤꯗꯤ ꯂꯥꯏꯔꯕꯅꯤꯅ ꯍꯋꯥꯏ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣꯗ ꯍꯌꯦꯡꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯍꯥꯏꯔꯛꯑꯣ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ
ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯃꯐꯝꯁꯤꯗ ꯎꯅꯕꯁꯦ ꯊꯨꯡꯅꯗꯦꯅ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯁꯤꯗ ꯀꯩꯒꯤ ꯎꯅꯔꯤꯕ ꯁꯤꯗꯗꯤ ꯎꯅꯐꯝꯁꯨ ꯂꯩꯇꯦ ꯑꯗꯨꯏꯅꯤ ꯑꯗꯨꯒ ꯀꯣ ꯃꯣꯏꯅ ꯊꯨꯡꯅꯗꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯁꯦꯝꯂꯒ ꯃꯣꯏꯅ ꯊꯥꯖꯅꯩꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯎꯠꯁꯤ ꯈꯟꯕꯩꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯅꯨꯡꯁꯥ ꯊꯣꯛꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯆꯨꯔꯛꯄ ꯍꯧꯔꯦ ꯔꯨꯍꯥꯟ ꯊꯣꯏꯕꯤ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯏꯀꯥꯏꯗꯨꯅ ꯂꯨꯛꯊꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤ ꯁꯅꯥꯒ ꯔꯨꯍꯥꯟꯒ ꯎꯅꯕ ꯑꯗꯨ ꯎꯔꯦ ꯅꯨꯄꯤ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯅ ꯀꯩꯅꯣꯝ ꯇꯧꯕꯗ ꯍꯦꯛꯇ ꯀꯂꯔ ꯍꯦꯟꯖꯤꯟꯗꯨꯅ ꯄꯥꯎ ꯌꯧꯕꯤ ꯅꯨꯄꯤꯅꯤ ꯃꯤ ꯑꯃꯠꯇꯅ ꯑꯗꯨꯒꯤ ꯃꯧꯗꯣ ꯀꯅꯥꯝꯇꯅ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯃꯆꯤꯟ ꯈꯔ ꯇꯣꯡꯕ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯊꯧꯁꯤ ꯃꯉꯥꯏ ꯊꯑꯣꯏꯅ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯄꯥꯎꯗꯝꯂꯔꯤ ꯂꯥꯡꯂꯦꯟꯁꯨ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯄꯥꯟꯗꯒꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯣꯏ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟꯁꯨ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯏꯆꯦ ꯀꯔꯤ ꯊꯕꯛꯀꯤ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯣ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯌꯥꯔꯦꯗ ꯅꯆꯥꯅꯨꯄꯤꯗꯤ ꯎꯗꯦꯅꯦ ꯅꯍꯥꯟꯈꯩꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯨꯕꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯗꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯉꯧꯕꯤꯒ ꯑꯁꯥꯏꯕꯨꯛ ꯆꯠꯂꯨꯒꯦꯅ ꯊꯣꯛꯈꯤꯕꯅꯤ ꯃꯥ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯎꯔꯛꯄꯗꯣ ꯃꯥꯅꯤꯗ ꯒꯥꯔꯗꯦꯟꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯍꯧꯕ ꯎꯔꯝꯃꯤꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯨꯄꯥꯒ ꯎꯅꯍꯧꯕꯅꯤ ꯑꯩꯁꯨ 이수 ꯅꯨꯄꯥꯁꯤꯅ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤ ꯆꯤꯡ ꯂꯝꯕꯤꯔꯣꯝꯗ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤꯗ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯐꯔꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯊꯤ ꯁꯨꯔꯤ ꯂꯥꯡꯂꯦꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯁꯣꯝꯗꯅ ꯀꯅꯥꯏ ꯐꯣꯟꯅꯣ ꯏꯃꯥꯒꯤꯅꯤ ꯊꯨꯅ ꯍꯜꯂꯣ ꯕꯕꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯣ ꯑꯗꯨꯗꯤ ꯍꯟꯅꯕ ꯇꯧꯔꯣ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯁꯨ ꯁꯪ ꯑꯃ ꯂꯩꯕ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯔꯤ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯃꯔꯤ ꯀꯨꯝꯊꯔꯛꯂꯤ ꯔꯨꯍꯥꯟꯒ ꯁꯨꯔꯁꯀꯁꯨ ꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥ ꯍꯣꯏꯁꯨ ꯆꯪꯂꯛꯂꯦ ꯃꯌꯨꯝꯗ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ ꯃꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯥꯎꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯅꯥꯎꯕꯤ ꯍꯣꯏꯗ ꯆꯠꯄꯩꯔꯥ ꯒꯥꯔꯗꯦꯟꯗ ꯂꯩꯍꯧꯔꯤꯗꯣ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯥꯎꯕꯤ ꯍꯣꯏ ꯆꯪꯂꯨꯔꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯗ ꯒꯥꯔꯗꯦꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕ ꯀꯅꯥ ꯏꯃꯥꯟꯅꯕ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯊꯣꯏꯕꯤ ꯁꯅꯥ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯈꯨꯝꯃꯨꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯝ ꯉꯥꯡꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯃꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯂꯦ ꯗꯣꯛꯇꯔꯅ ꯗꯥꯏꯕꯦꯇꯤꯁ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯅꯁꯨ ꯊꯕꯛ ꯑꯔꯨꯝꯕ ꯇꯧꯔꯅꯨ ꯑꯦꯛꯁꯔꯁꯥꯏꯖ ꯇꯣꯏꯅ ꯇꯧꯔꯒ ꯄꯣꯊꯥꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯀꯌꯥ ꯁꯨꯗ꯭ꯔꯦ ꯔꯨꯍꯥꯟꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯄꯥꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯃꯥꯅ ꯃꯥꯏꯄꯨꯅꯕ ꯍꯧꯔꯦ ꯌꯥꯏꯃꯒꯤ ꯑꯅꯥꯕꯗꯤ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃꯒꯤ ꯁꯣꯟꯁꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯏ ꯀꯤꯗꯅꯤ 2 ꯐꯥꯎꯕ ꯐꯦꯜ ꯑꯣꯏꯔꯛꯂꯤ ꯃꯄꯥ ꯂꯥꯌꯦꯡꯕ ꯍꯤꯗꯥꯛ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯔꯨꯍꯥꯟ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯒꯤ ꯐꯥꯔꯝꯁꯤꯡꯗ ꯃꯇꯝꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯃꯄꯥꯒꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥꯁꯨ ꯄꯨꯁꯤꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯗꯁꯨ ꯀꯣꯟꯅꯗꯕꯗꯒꯤ ꯃꯃꯥꯒꯤ ꯐꯤꯁꯥꯀꯣꯜꯗꯨ ꯐꯥꯎꯕ ꯌꯣꯟꯈ꯭ꯔꯦ ꯔꯨꯍꯥꯟ ꯊꯣꯏꯕꯤ ꯁꯅꯥꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯔꯨꯍꯥꯟꯒꯤ ꯃꯔꯝꯗ ꯈꯪꯕꯗꯒꯤ ꯊꯣꯏꯕꯤ ꯁꯅꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯆꯩꯔꯤ ꯉꯥꯡꯂꯤ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯕꯗꯨ ꯔꯨꯍꯥꯟꯗ ꯇꯝꯅꯤꯡꯂꯤ ꯑꯗꯨꯕꯨ ꯔꯨꯍꯥꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯥꯒꯤ ꯑꯃꯨꯛ ꯃꯊꯥꯁꯨ ꯁꯥꯍꯟꯅꯤꯡꯗꯦ ꯋꯥꯈꯜꯗꯁꯨ ꯋꯥꯔꯧꯖꯔꯤ ꯃꯥꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯦ ꯃꯥꯕꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕꯁꯨ ꯁꯨꯝ ꯍꯦꯜꯂꯛꯏ ꯍꯥꯏꯅ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯌꯥꯎꯔꯛꯂꯦ ꯔꯨꯍꯥꯟꯅ ꯂꯤꯂꯣꯡ ꯀꯣꯂꯦꯖ ꯇꯝꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥꯗꯤ ꯅꯔꯁꯀꯤ ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯁꯦꯂꯦꯛꯁꯟ ꯐꯪꯗꯨꯅ ꯅꯔꯁ ꯇꯝꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯅꯥꯁ ꯆꯥ ꯄꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯤꯞꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯣꯏ ꯕꯕꯥ